ꯉꯁꯤ ꯑꯩꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯦ ꯑꯁꯤꯒ ꯂꯩꯖꯔꯦ ꯕꯦꯔꯦꯟꯗꯤ ꯏꯔꯣꯝꯕ ꯑꯃ ꯊꯕꯤ ꯂꯩꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯁꯤ ꯁꯖꯅꯥ ꯃꯅꯥ ꯀꯣꯠꯀꯦ ꯇꯧꯖꯔꯤ ꯁꯤꯅ ꯇꯣꯅꯤꯡꯈꯣꯛ ꯃꯅꯥ ꯑꯗꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯀ ꯕꯖꯥꯔ ꯇꯧꯔꯒ ꯇꯤꯜꯍꯧꯒ ꯃꯦꯠꯄ ꯑꯃ ꯑꯗꯣ ꯁꯥꯕꯅꯤꯅ ꯀꯦꯕꯒ ꯇꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯔꯧꯅꯨ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ ꯀꯦꯔꯛꯇꯦꯅ ꯋꯥꯔꯧꯅꯨ 예름 자위 한데 이거는 맞아. Sajana mana. Người ship của địa hơi cả hơi đúng chứ cái nó đi nó biết tại những người đúng người dám ship của địa Làm ok.
ꯌꯦꯔꯨꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯉꯁꯥꯏ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯏ 네, 뭐 그냥 뭐. 와, 동산이. Sederhana. Bismillah. Chinapsing masih gitu coba lo jare. Haining magale ju hai bang amdre lo sanjare ngasi di matang sida. Tinggal 이 문제도 된다고 그래서 kana.